ꯑꯩꯈꯣꯏꯅ ꯄꯣꯠꯁꯛ ꯑꯃ ꯍꯦꯛꯇ ꯃꯊꯛꯇ ꯂꯪꯈꯠꯂꯁꯨ ꯃꯈꯥꯗ ꯑꯗꯨꯝ ꯇꯥꯔꯛꯏ ꯃꯁꯤꯕꯨ ꯑꯩꯈꯣꯏꯅ ꯂꯣ ꯑꯣꯐ ꯒ꯭ꯔꯦꯚꯤꯇꯤ ꯍꯥꯏꯅ ꯈꯪꯅꯔꯤ ꯑꯁꯤꯒꯨꯝꯕ ꯌꯥꯝꯅ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕ ꯂꯣ ꯑꯃ ꯂꯩ ꯃꯗꯨꯗꯤ ꯂꯣ ꯑꯣꯐ ꯑꯦꯇ꯭ꯔꯦꯛꯁꯟꯅꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯈꯪꯃꯤꯟꯅꯁꯤ ꯂꯣ ꯑꯣꯐ ꯑꯦꯇ꯭ꯔꯦꯛꯁꯟ ꯀꯔꯤꯅꯣ ꯍꯥꯎ ꯏꯠ ꯋꯔꯛꯁ ꯃꯁꯤꯒꯤ ꯃꯇꯦꯡꯅ ꯍꯦꯜꯊ ꯑꯃꯗꯤ ꯋꯦꯜꯊ ꯀꯔꯝꯅ ꯐꯒꯠꯍꯟꯒꯅꯤ ꯌꯦꯡꯃꯤꯟꯅꯁꯤ ꯗ ꯂꯣ ꯑꯣꯐ ꯑꯦꯇ꯭ꯔꯦꯛꯁꯟ ꯕꯥꯏ ꯑꯦꯁꯇꯔ ꯑꯦꯟ ꯖꯦꯔꯤ ꯍꯤꯛꯁ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯃꯇꯦꯡ ꯂꯧꯔꯒ ꯚꯤꯗꯤꯑꯣ ꯑꯁꯤ ꯁꯦꯝꯖꯕꯅꯤ ꯂꯣ ꯑꯣꯐ ꯑꯦꯇ꯭ꯔꯦꯛꯁꯟ ꯀꯔꯤꯅꯣ ꯃꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕ ꯂꯣꯅꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯄꯣꯠꯁꯛꯁꯤꯡꯗ ꯂꯣ ꯑꯁꯤꯅ ꯑꯐꯦꯛ ꯇꯧꯏ ꯂꯣ ꯑꯁꯤꯅ ꯑꯐꯦꯛ ꯇꯧꯗꯕ ꯄꯣꯠꯁꯛ ꯑꯃꯠꯇ ꯂꯩꯇꯦ ꯑꯩꯈꯣꯏꯅ ꯔꯦꯗꯤꯑꯣ ꯊꯥꯕ ꯃꯇꯝꯗ ꯑꯄꯥꯝꯕ ꯆꯦꯅꯦꯜ ꯍꯥꯏꯕꯗꯤ ꯑꯄꯥꯝꯕ ꯐ꯭ꯔꯤꯀ꯭ꯋꯦꯟꯁꯤ ꯇ꯭ꯌꯨꯟ ꯇꯧꯗꯨꯅ ꯊꯥꯕꯒꯨꯝ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯒꯤ ꯐ꯭ꯔꯤꯀ꯭ꯋꯦꯟꯁꯤꯒ ꯆꯥꯟꯅꯕꯁꯤꯡ ꯆꯤꯡꯁꯤꯜꯂꯤ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯅꯨꯃꯤꯠ ꯍꯧꯕꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯍꯧꯔꯒꯗꯤ ꯍꯦꯟꯅ ꯋꯥꯈꯜ ꯋꯥꯍꯟꯗꯨꯅ ꯅꯨꯡꯉꯥꯏꯇꯕ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯍꯜꯂꯤ ꯍꯥꯎ ꯏꯠ ꯋꯔꯛꯁ ꯑꯗꯣꯝꯅ ꯄꯥꯝꯃꯤꯕ ꯑꯗꯨꯒꯤ ꯃꯔꯝꯗ ꯈꯟꯂꯒꯗꯤ ꯃꯗꯨꯒꯤ ꯃꯔꯝꯗ ꯍꯦꯟꯅ ꯈꯟꯒꯅꯤ ꯍꯦꯟꯅ ꯄꯥꯋꯔꯐꯨꯜ ꯑꯣꯏꯍꯟꯒꯅꯤ ꯃꯗꯨ ꯑꯦꯅꯤꯍꯥꯎ ꯐꯪꯍꯟꯒꯅꯤ ꯄꯥꯝꯗꯕ ꯑꯃꯒꯤ ꯃꯔꯝꯗ ꯈꯜꯂꯒꯁꯨ ꯍꯦꯟꯅ ꯈꯟꯍꯟꯒꯅꯤ ꯍꯦꯟꯅ ꯑꯦꯇ꯭ꯔꯦꯛ ꯇꯧꯒꯅꯤ ꯅꯣ ꯑꯩ ꯃꯗꯨ ꯄꯥꯝꯗꯦ ꯍꯥꯏꯔꯒꯁꯨ ꯃꯗꯨꯁꯨ ꯑꯦꯇ꯭ꯔꯦꯛ ꯇꯧꯒꯅꯤ ꯂꯣ ꯑꯣꯐ ꯑꯦꯇ꯭ꯔꯦꯛꯁꯟꯗꯗꯤ ꯅꯣ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯂꯩꯇꯦ ꯑꯗꯨꯒꯤꯅꯤ ꯑꯐꯕ ꯋꯥꯈꯜ ꯈꯛꯇꯪ ꯈꯟꯕꯤꯌꯨ ꯍꯥꯏꯔꯤꯕꯁꯤ ꯑꯩꯒꯤ ꯑꯄꯥꯝꯕ ꯐꯪꯒꯦ ꯍꯥꯏꯔꯒꯗꯤ ꯄꯥꯝꯃꯤꯕ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯒꯗꯕꯅꯤ ꯌꯦꯂꯣ ꯀꯂꯔꯁꯨ ꯄꯥꯝꯃꯤ ꯕ꯭ꯂꯨ ꯀꯂꯔꯁꯨ ꯄꯥꯝꯃꯤ ꯍꯥꯏꯔꯒꯗꯤ ꯑꯅꯤꯗꯨꯒꯤ ꯌꯥꯟꯁꯤꯟꯅꯕ ꯀꯂꯔ ꯒ꯭ꯔꯤꯟ ꯀꯂꯔ ꯑꯣꯏꯅ ꯐꯪꯒꯅꯤ ꯑꯗꯨꯅ ꯑꯄꯥꯝꯕꯗꯨ ꯃꯌꯦꯛ ꯁꯦꯡꯍꯟꯕꯤꯌꯨ ꯃꯁꯤꯒꯤ ꯃꯇꯦꯡꯅ ꯍꯦꯜꯊ ꯑꯃꯗꯤ ꯋꯦꯜꯊ ꯀꯔꯝꯅ ꯐꯒꯠꯍꯟꯒꯅꯤ ꯅꯥꯕꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯌꯥꯝꯅ ꯁꯥꯒꯟꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯅꯥꯔꯝꯕ ꯊꯦꯡꯅꯕꯤꯔꯝꯂꯒꯅꯤ ꯅꯥꯕꯒꯤ ꯋꯥꯈꯜ ꯍꯦꯟꯅ ꯈꯜꯂꯤꯈꯩ ꯋꯥꯔꯤꯕ ꯃꯈꯩ ꯍꯦꯟꯅ ꯅꯥꯔꯛꯀꯅꯤ ꯑꯗꯨꯅ ꯍꯛꯆꯥꯡ ꯐꯅꯕꯒꯤꯗꯃꯛ ꯑꯐꯕ ꯋꯥꯈꯜ ꯈꯟꯕꯤꯌꯨ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯩ ꯄꯔꯐꯦꯛꯠ ꯍꯦꯜꯊ ꯄꯥꯝꯃꯤ ꯑꯥꯏ ꯂꯥꯏꯛ ꯐꯤꯂꯤꯡ ꯒꯨꯗ ꯑꯩꯅ ꯑꯩꯒꯤ ꯍꯛꯆꯥꯡ ꯐꯕꯕꯨ ꯑꯦꯟꯖꯣꯏ ꯇꯧꯏ ꯑꯩꯅ ꯍꯛꯆꯥꯡ ꯐꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯎꯏ ꯑꯃꯗꯤ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯍꯛꯆꯥꯡ ꯐꯕꯕꯨ ꯑꯦꯟꯖꯣꯏ ꯇꯧꯕꯁꯨ ꯎꯏ ꯑꯁꯨꯝꯅ ꯈꯟꯕꯤꯌꯨ ꯄꯣꯔ ꯋꯥꯈꯜ ꯈꯜꯂꯒ ꯄ꯭ꯔꯣꯁꯄꯦꯔꯤꯇꯤ ꯑꯦꯇ꯭ꯔꯦꯛ ꯇꯧꯔꯣꯏ ꯃꯔꯝꯗꯤ ꯃꯁꯤꯅ ꯂꯣ ꯏꯟꯗꯦ ꯑꯩ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯄ꯭ꯔꯣꯁꯄꯦꯔꯤꯇꯤ ꯄꯥꯝꯃꯤ ꯄꯩꯁꯥ ꯄꯥꯏꯕꯁꯤꯡꯅ ꯂꯣꯏꯅ ꯄꯥꯏꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯂꯥꯛꯂꯔꯣꯏ ꯑꯁꯨꯝꯅ ꯈꯟꯕꯤꯒꯅꯨ ꯄꯩꯁꯥ ꯃꯔꯥꯡ ꯀꯥꯏꯅ ꯂꯩ ꯑꯩꯉꯣꯟꯗꯁꯨ ꯂꯥꯛꯀꯅꯤ ꯈꯟꯕꯤꯌꯨ ꯃꯁꯤꯅꯤ ꯑꯩꯈꯣꯏ ꯂꯣ ꯑꯣꯐ ꯑꯦꯇ꯭ꯔꯦꯛꯁꯟ ꯀꯔꯤꯅꯣ ꯀꯔꯝꯅ ꯋꯔꯛ ꯇꯧꯏ ꯃꯁꯤꯒꯤ ꯃꯇꯦꯡꯅ ꯍꯦꯜꯊ ꯑꯃꯗꯤ ꯋꯦꯜꯊ ꯀꯔꯝꯅ ꯐꯒꯠꯍꯟꯒꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯦ ꯑꯗꯨꯗꯤ ꯑꯃꯨꯛ ꯀꯥꯏꯅꯔꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ